ꯍꯣꯡꯂꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯈꯣꯡꯊꯥꯡ ꯃꯇꯨꯡ ꯏꯟꯕ ꯇꯝꯂꯒꯦꯗꯣ ꯍꯥꯏꯔꯅꯨ ꯈꯥꯝꯂꯅꯨ ꯑꯩꯁꯨ ꯁꯛꯂꯣꯟ ꯍꯣꯡꯕ ꯇꯝꯂꯒꯦ ꯆꯅꯨꯗ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯄꯨꯊꯣꯔꯛꯂꯦ ꯑꯣꯜꯂꯝꯂꯤ ꯃꯁꯛꯇꯣ ꯍꯥꯟꯅꯒꯨꯝ ꯄꯪꯂꯩ ꯂꯩꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯔꯨ ꯇꯔꯨ ꯇꯅꯥꯟ ꯇꯅꯥꯟ ꯐꯖꯅ ꯂꯩꯔꯝꯃꯤ ꯈꯪꯂꯦ ꯂꯩꯃꯅ ꯃꯥꯕꯨ ꯀꯔꯝꯅ ꯊꯝꯕꯤ ꯍꯥꯏꯕ ꯂꯩꯃꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯇꯞꯅ ꯃꯨꯈꯤꯗꯨ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ 이차ꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯌꯥꯏꯁꯅꯥꯗꯨ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯝꯂꯩ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯛꯇꯝ ꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯍꯤ ꯇꯩꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯀꯥꯏꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯑꯄꯪꯕ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯆꯥꯕꯨ ꯂꯥꯞꯅ ꯊꯝꯂꯨꯔꯦ ꯏꯄꯥꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯏꯆꯥꯅ ꯏꯄꯥꯒꯤ ꯏꯔꯥꯜꯁꯤꯕꯨ ꯉꯥꯛꯄꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯐꯥꯖꯤꯜꯂꯝꯕ ꯄꯤꯔꯥꯡꯗꯣ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯑꯣꯏꯔꯁꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕ ꯐꯪꯖꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯂꯟ ꯊꯨꯝ ꯀꯩꯁꯨ ꯑꯩ ꯅꯤꯖꯔꯣꯏ ꯑꯩꯕꯨ ꯆꯩꯅꯥ ꯑꯝꯇ ꯐꯪꯗ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯤꯡꯖꯒꯦ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯕꯕꯥ ꯑꯩ ꯂꯥꯛꯑꯔꯣꯏ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ ꯐꯪꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯆꯩꯅꯥꯕꯨ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯨꯈꯤꯗꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯈꯪꯉꯤ ꯏꯆꯥꯅ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕꯅ ꯏꯆꯥꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯪꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯎ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯅꯥꯎ ꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯂꯥꯛꯄꯤꯌꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯂꯩꯃꯗꯨ ꯀꯨꯞꯅ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯗꯨ ꯃꯤꯅꯝꯕꯗꯤ ꯃꯥꯟꯗꯦ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯃ ꯄꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯃꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯂꯣꯏꯅ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔ ꯂꯣꯏꯔꯦ ꯂꯟ ꯊꯨꯝ ꯁꯦꯜꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯅꯒꯅꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦꯅꯤꯍꯦ ꯍꯟꯗꯛꯇꯤ ꯃꯨꯈꯤꯗꯣ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯜꯂꯒ ꯍꯥꯏꯖꯔꯛꯏ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯏꯆꯦꯝꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯍꯔꯥꯎ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯏ ꯍꯥꯏꯔꯒ ꯏꯔꯥꯜꯁꯤꯡꯁꯤꯕꯨ ꯀꯣꯛꯄꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯃꯟ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯟꯁꯤꯟꯖꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ ꯑꯩꯗꯤ ꯏꯆꯥ ꯌꯥꯏꯁꯅꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯪꯅ ꯃꯔꯣꯟ ꯑꯃ ꯇꯞꯂꯤꯕ ꯃꯤꯉꯝꯖꯗꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣꯀꯣ ꯂꯩꯃꯅ ꯌꯥꯏꯁꯅꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯍꯣꯏ ꯏꯃꯥꯁꯤ ꯑꯉꯥꯡ ꯍꯣꯁꯇꯦꯜ ꯆꯪꯈꯤꯕꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯆꯠꯂꯨꯔꯣ ꯏꯆꯦꯝꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯊꯣꯔꯛꯂꯦ ꯕꯕꯥ ꯄ꯭ꯔꯤꯌꯥꯗꯣ ꯑꯝꯇ ꯂꯧꯕꯤꯈꯤꯁꯤ ꯍꯣꯏ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃꯁꯨ ꯂꯩꯈꯤꯁꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯑꯍꯥꯎꯕ ꯉꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩ ꯅꯪ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯐꯔꯅꯤꯗ ꯄ꯭ꯔꯤꯌꯥꯁꯨ ꯂꯧꯕꯤꯔꯨꯔꯒ ꯀꯩꯊꯦꯜꯗꯒꯤ ꯑꯆꯧꯕ ꯉꯥ ꯑꯃꯁꯨ ꯂꯩꯔꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯟꯗ ꯆꯪꯂꯦ ꯎꯗꯣꯏꯅ ꯑꯩ ꯒꯥꯔꯤꯁꯦ ꯒꯔꯥꯖꯇ ꯑꯝꯇ ꯈꯥꯝꯂꯝꯒꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯅꯅꯥꯎꯒꯤ ꯃꯅꯥꯛ ꯆꯪꯉꯝꯃꯨ ꯏꯃꯥ ꯄꯣꯠ ꯆꯩꯁꯤ ꯄꯨꯁꯤꯟꯕꯤꯔꯛꯑꯒꯦ ꯄ꯭ꯔꯤꯌꯥꯅ ꯁꯝꯂꯒ ꯂꯦꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ
ꯔꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯂꯒ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯆꯪꯉꯝꯃꯣ, ꯉꯁꯥꯏ ꯂꯦꯝꯕꯤꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯂꯧꯔꯨꯒꯦ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯅꯕ꯫ ꯂꯦꯝꯕꯤ, ꯂꯦꯝꯕꯤ꯫ ꯌꯥꯏꯁꯅꯥꯗꯨ ꯂꯦꯝꯕꯤꯕꯨ ꯀꯧꯗꯅ ꯔꯨꯝꯗꯨꯗ ꯆꯪꯂꯦ꯫ ꯃꯆꯦꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯞꯅ ꯃꯥꯔ ꯂꯥꯛꯄꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯈꯠꯅ ꯃꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯂꯦꯝꯕꯤ! ꯏꯃꯨꯡꯗꯒꯤ ꯌꯥꯏꯁꯅꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯎꯔꯤ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯦꯟꯗꯨꯗ ꯌꯥꯜꯂꯒ ꯌꯥꯏꯁꯅꯥꯅ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯏꯟꯈꯠꯄꯣꯏ ꯊꯥꯡꯒꯠꯄꯣꯏ ꯇꯧꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯃꯨꯈꯤꯗꯨ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ, ꯃꯈꯣꯏ ꯕꯕꯥ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ꯫ ꯌꯥꯏꯁꯅꯥꯗꯨ ꯀꯞꯂꯛꯂꯦ꯫ ꯂꯦꯝꯕꯤ, ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ? ꯂꯦꯝꯕꯤ, ꯏꯆꯥ ꯇꯣꯝꯕꯤ꯫ ꯎꯗꯣꯏꯅ ꯃꯆꯥꯕꯨ ꯀꯧꯔꯒ ꯌꯥꯜꯂꯤꯕ ꯊꯧꯔꯤꯗꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯊꯥꯡꯊꯔꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯀꯞꯂꯦ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ? ꯍꯧꯒꯠꯂꯣ ꯁꯤ ꯂꯦꯝꯕꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯤꯍꯨꯟ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯂꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯂꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯈꯪꯂꯛꯄꯗ ꯌꯥꯏꯁꯅꯥꯗꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯂꯦ, ꯊꯃꯣꯏ ꯁꯣꯛꯅ꯫ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ? ꯏꯆꯦꯕꯨ ꯀꯩ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯁꯦ, ꯅꯪ ꯏꯆꯦꯒꯤ ꯃꯤꯠꯁꯦ ꯂꯥꯌꯦꯡꯅꯕ ꯗꯣꯛꯇꯔ ꯑꯣꯏꯅꯤꯅ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯁꯦ, ꯍꯧꯒꯠꯂꯣꯕꯁꯦ, ꯏꯆꯦ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯅꯪꯕꯣ? ꯏꯆꯦ ꯂꯥꯛꯑꯦ, ꯂꯦꯝꯕꯤ, ꯏꯆꯦ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣꯁꯦ ꯂꯦꯝꯕꯤ꯫ ꯃꯨꯈꯤꯗꯨ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅ ꯅꯤꯡꯊꯨꯡꯅꯕ ꯂꯩꯕꯅ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯅꯆꯦ ꯂꯥꯛꯂꯒ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯁꯦ, ꯏꯃꯥ ꯅꯆꯦꯕꯨ ꯊꯤꯅ ꯇꯧꯔꯣꯏꯌꯦ, ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ, ꯅꯆꯦꯕꯨ ꯐꯨꯔꯔꯣ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯂꯧꯕ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯁꯦ, ꯏꯃꯥ ꯂꯥꯜꯂꯦ, ꯍꯧꯒꯠꯂꯨꯁꯦ꯫ ꯂꯦꯝꯕꯤ, ꯅꯆꯦꯅ ꯀꯧꯕꯁꯦ ꯅꯪ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯅꯆꯦꯅ ꯀꯞꯄꯤꯁꯦ ꯅꯪ ꯊꯦꯝꯃꯔꯣꯏꯗ꯭ꯔꯕ? ꯅꯪ ꯂꯩꯇ꯭ꯔꯗꯤ ꯅꯆꯦꯁꯦ ꯉꯧꯍꯧꯔꯅꯤ ꯂꯦꯝꯕꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯅꯥꯎꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯛꯂꯒ, ꯏꯆꯦꯕꯨ ꯀꯅꯥꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯦꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯄꯨꯟꯁꯤꯒꯤꯃꯨꯛ ꯎꯕ ꯐꯪꯗꯅ ꯂꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯌꯥꯝ ꯇꯣꯜꯂꯤ, ꯏꯆꯦꯅ ꯃꯤꯠꯇꯥꯡꯕꯤ ꯑꯣꯏꯔꯨꯕꯁꯦ ꯏꯆꯦ ꯌꯥꯝ ꯄꯦꯟꯗꯦ꯫ ꯅꯪꯕꯨ ꯑꯝꯇꯗꯤ ꯈꯨꯝꯂꯛꯎꯕ꯫ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯏꯆꯦ ꯌꯥꯝ ꯋꯥꯏ꯫ ꯏꯆꯦ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯨ ꯂꯦꯝꯕꯤ꯫ ꯃꯨꯈꯤꯗꯨ ꯎꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯃꯈꯣꯏ ꯕꯕꯥ, ꯁꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯀꯧꯕꯗ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯃꯆꯦꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ, ꯅꯪꯕꯨ ꯑꯝꯇ ꯍꯧꯗꯣꯛꯎꯕ, ꯏꯆꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯎ, ꯁꯦ, ꯏꯆꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯎꯕ ꯕꯕꯥ꯫ ꯃꯨꯈꯤꯅ ꯎꯗꯣꯏꯒꯤ ꯃꯊꯕꯥꯛꯇ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯂꯤ꯫ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯥ ꯑꯣꯏꯕ ꯃꯥꯁꯨ ꯀꯞꯂꯤ꯫ ꯃꯆꯥꯕꯨ ꯀꯧꯕꯁꯨ ꯉꯝꯗꯦ ꯃꯈꯣꯜ ꯊꯣꯛꯅ, ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯌꯦꯡꯂꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ꯫ ꯃꯥꯗꯤ ꯃꯥꯡꯉꯤꯗꯅ, ꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯁꯨꯛ ꯇꯝꯊꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯧꯔꯝꯃꯤꯅꯣ? ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ꯫ ꯄ꯭ꯔꯤꯌꯥꯗꯨ ꯂꯦꯝꯕꯤꯒꯤ ꯇꯌꯤꯡ ꯂꯥꯎꯔꯕ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯤꯛ ꯆꯤꯡꯅ ꯀꯞꯂꯤ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤꯕ ꯆꯦ ꯑꯗꯨ ꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯕꯗ ꯂꯦꯝꯕꯤꯒꯤ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯨꯔꯕꯗꯤ ꯍꯦꯟꯅ ꯁꯣꯛꯂꯅꯤ ꯈꯟꯕꯅꯔ ꯆꯦꯗꯨ ꯇꯞꯅ ꯊꯝꯖꯤꯟꯈ꯭ꯔꯦ, ꯀꯣꯟꯅ ꯌꯦꯡꯍꯜꯂꯒꯦ ꯈꯜꯂ ꯃꯥꯜꯂꯦ꯫ ꯄꯥꯎꯗꯨ ꯃꯊꯪ ꯇꯥꯔꯛꯄꯅ ꯕꯤꯕꯥꯔꯦꯜꯒꯤ ꯅꯥꯀꯣꯡꯗꯁꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯗꯦꯅꯦꯜꯅ ꯁꯣꯝꯗ, ꯌꯥꯝꯕꯨꯡ, ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅ ꯐꯗꯣꯏꯔꯥ? ꯃꯥꯂꯦꯝꯉꯥꯟꯕꯗꯨꯁꯨ ꯈꯪꯍꯟꯈꯣ, ꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫
ꯌꯥꯏꯁꯅꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯒ ꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯔꯒ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯗꯕ? ꯃꯤꯇꯤꯡꯗꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯎꯗꯨ ꯇꯝꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯕꯒ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡꯅ ꯌꯥꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯤ ꯇꯣꯡꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯟꯈꯤ꯫ ꯎꯌꯨꯡ ꯑꯃꯒꯨꯝ ꯉꯥꯏꯍꯥꯛ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ꯫ ꯗꯦꯅꯦꯜꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯇꯅ꯫ ꯗꯥꯉꯥꯟꯕ, ꯂꯥꯎ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯁꯥ ꯅꯤꯛꯇꯨꯅ ꯗꯦꯅꯦꯜꯗ ꯄꯥꯈꯠꯄ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯗꯦꯅꯦꯜ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯩꯅꯣ? ꯑꯆꯨꯝꯕ ꯅꯠꯇꯦ, ꯑꯔꯥꯟꯕꯅꯤ꯫ ꯑꯔꯥꯟꯕ, ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎꯗꯤ ꯍꯥꯏꯌꯨ ꯗꯦꯅꯦꯜ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯤ ꯄꯟꯊꯕ ꯇꯧꯔꯝꯗ꯫ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯐꯠ ꯆꯠꯈ꯭ꯔꯦ, ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗꯦ꯫ ꯗꯦꯅꯦꯜ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯉꯛꯅ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯑꯔꯥꯟꯕꯅꯤ ꯈꯜꯂꯒ ꯊꯃꯣꯏꯗꯨ ꯐꯥꯖꯤꯜꯂꯒ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯣꯏꯕꯅ ꯀꯨꯏꯍꯧꯗꯦ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯦ꯫ ꯁꯨꯃꯥꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯥꯡꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯎꯔꯦ, ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯂꯒ ꯍꯤꯞꯂꯤꯕꯤ ꯅꯨꯄꯤꯗꯨ꯫ ꯃꯅꯥꯛ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝ ꯆꯩꯅ ꯐꯥꯎꯔꯛꯏ꯫ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯟꯊꯔꯛꯂꯕꯒꯨꯝ ꯐꯥꯎꯔꯦ꯫ ꯃꯁꯦꯟ ꯃꯔꯥꯡꯂꯛꯂꯦ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯄꯅ꯫ ꯇꯨꯝꯂꯝꯂꯦ ꯊꯋꯥꯏ ꯑꯣꯏꯕꯤꯗꯣ ꯅꯤꯡꯉꯥꯏꯗ, ꯄꯨꯟꯁꯤꯒꯤ ꯃꯤꯀꯞ ꯊꯣꯛꯂꯔꯣꯏꯗꯕ ꯃꯑꯣꯡꯗ꯫ ꯅꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯨꯁꯨ꯫ ꯃꯍꯥꯛ ꯂꯥꯛꯄꯗ ꯍꯔꯥꯎꯖꯕꯤ ꯁꯛꯇꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯇ꯭ꯔꯦ ꯗꯥꯂꯦꯝ ꯍꯥꯏꯅ꯫ ꯋꯥꯈꯜꯗ ꯈꯜꯂꯨꯏ ꯀꯔꯤꯒꯤ ꯊꯦꯡꯅ ꯂꯥꯛꯂꯤꯅꯣ ꯍꯥꯏꯅ ꯏꯁꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯃꯥꯕꯨꯁꯨ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯦ, ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯊꯋꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯃꯥꯕꯨ ꯂꯥꯛꯄꯗꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ, ꯅꯤꯛꯂꯦ ꯀꯂꯥꯞ ꯑꯗꯨꯁꯨ꯫ ꯐꯝꯊꯔꯛꯂꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯝ ꯆꯣꯛꯊꯅ ꯁꯤꯟꯊꯔꯛꯂꯦ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ꯫ ꯄ꯭ꯔꯤꯌꯥꯗꯨ ꯀꯞꯂꯒ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯂꯦꯝꯕꯤꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯦ, ꯁꯦ ꯑꯝꯇ ꯍꯧꯗꯣꯛꯎ꯫ ꯌꯥꯏꯁꯅꯥꯗꯨ ꯃꯥꯂꯦꯝꯉꯥꯟꯕ ꯂꯥꯛꯂꯦ ꯈꯪꯕꯅ ꯃꯥꯂꯦꯝꯉꯥꯟꯕꯗ ꯃꯥꯔꯒ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ꯫ ꯗꯥ ꯃꯥꯂꯦꯝ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯗꯥ ꯃꯥꯂꯦꯝꯅ ꯍꯧꯗꯣꯛꯑꯗꯤ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯑꯝꯇ ꯍꯧꯗꯣꯛꯎ, ꯃꯥ ꯇꯨꯝꯒꯅꯨ ꯍꯥꯏ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ꯫ ꯑꯝꯇ ꯍꯧꯗꯣꯛꯎ ꯗꯥ ꯃꯥꯂꯦꯝ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯍꯥ? ꯑꯩ ꯊꯥꯗꯣꯛꯎ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯝꯃꯤꯁꯦ? ꯑꯩ ꯍꯟꯅꯨꯔꯐꯥꯎ ꯉꯥꯏꯔꯝꯃꯣ ꯍꯥꯏꯁꯦ ꯁꯤꯔꯕ? ꯍꯧꯒꯠꯂꯨꯁꯦ, ꯑꯩ ꯂꯥꯛꯏ꯫ ꯑꯩꯕꯨ ꯅꯤꯡꯉꯦ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯂꯥꯎ ꯆꯠꯂꯁꯤ, ꯅꯪ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯉꯁꯤ ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯁꯣꯛ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣ ꯂꯦꯝꯕꯤ, ꯅꯪ ꯁꯨꯝꯅ ꯇꯥꯁꯤꯟꯅꯗ ꯂꯩꯒꯅꯨ꯫ ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯁꯦ ꯇꯥꯜꯂꯦꯕ ꯌꯥꯝ ꯋꯥꯏꯕ, ꯑꯝꯇ ꯍꯧꯒꯠꯂꯨꯕ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯀꯩꯒꯤ ꯑꯩꯕꯨ ꯉꯟꯅ ꯃꯤꯔꯥꯏꯔꯝꯂꯤꯕꯅꯣ? ꯑꯩ ꯀꯅꯥꯒ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣꯕ? ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯕ ꯅꯪ? ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯀꯞꯇꯕꯅꯔ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯗꯨꯛ ꯁꯣꯛꯅ ꯀꯞꯄꯗꯤ? ꯀꯞꯄ ꯍꯩꯇꯕ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯀꯞꯂꯦ ꯄꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ꯫ ꯈꯥꯝꯕꯗꯤ ꯈꯥꯝꯅꯤꯡ, ꯈꯥꯝꯕꯗꯤ ꯉꯝꯖꯗ꯫
ꯆꯠꯂꯦꯗꯣ ꯑꯩꯍꯥꯛꯇꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯄ ꯅꯠꯇꯦꯗꯣ ꯄꯨꯟꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯆꯠꯄꯅꯤ ꯂꯩꯇꯦ ꯅꯤꯡꯉꯝꯗꯕ ꯑꯁꯨꯝꯅ ꯆꯠꯄꯒꯤ ꯂꯩꯍꯧꯔꯤ ꯄꯦꯟꯗꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯕꯒꯤ ꯋꯥꯔꯧꯔꯅꯨ ꯑꯩꯍꯥꯛꯄꯨ ꯀꯞꯂꯨꯔꯅꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯑꯩꯍꯥꯛꯄꯨ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ ꯇꯥꯍꯧꯔꯕꯅꯤ ꯑꯍꯥꯡꯕ ꯆꯦꯃꯥꯏ ꯑꯃꯗ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯍꯩ ꯑꯁꯤ ꯂꯦꯝꯕꯤꯒꯤ ꯗꯥꯏꯔꯤꯗ ꯍꯧꯖꯤꯛꯇ ꯊꯨꯡꯂꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯗꯦꯅꯦꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯂꯦ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯎꯈꯤꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯁꯛꯇꯝ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯃꯄꯤ ꯇꯦꯡꯊꯥꯅ ꯀꯞꯄ ꯃꯄꯤ ꯇꯥꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯍꯩꯕ꯭ꯔꯥ ꯅꯨꯄꯥꯗꯤ ꯁꯤꯟꯊꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯟꯊꯔꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕꯅ ꯌꯥꯏꯁꯅꯥꯗꯨ ꯀꯞꯇꯨꯅ ꯁꯣꯜꯂꯛꯏ ꯏꯆꯦꯅ ꯂꯥꯞꯅ ꯂꯩꯔꯨꯕꯅ ꯅꯪꯕꯨꯁꯨ ꯎꯍꯟꯈꯤꯕꯅꯤ ꯏꯆꯦ ꯂꯥꯂꯤꯂꯦꯝꯕꯤ ꯑꯩ ꯆꯠꯂꯔꯣꯏ ꯏꯅꯥꯎꯒꯤ ꯁꯛꯇꯝꯁꯤ ꯎꯕ ꯐꯪꯗ ꯂꯣꯏꯔꯅꯤꯀꯣ ꯏꯆꯦꯁꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯑꯝꯇꯗꯤ ꯈꯨꯝꯃꯛꯎ ꯀꯩꯗꯧꯒꯦ ꯄ꯭ꯔꯤꯌꯥꯅ ꯌꯥꯏꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯤ ꯎꯗꯣꯏꯗꯤ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯀꯞꯂꯤ ꯃꯨꯈꯤꯗꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨꯅ ꯍꯦꯟꯃꯟꯕꯅ ꯀꯞꯁꯨ ꯀꯞꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯄꯨꯊꯣꯔꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯃꯩ ꯀꯣꯏꯔꯒ ꯃꯩꯗꯨ ꯆꯨꯈ꯭ꯔꯦ ꯌꯥꯏꯁꯅꯥꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗ ꯀꯞꯂꯤ ꯅꯪ ꯆꯠꯈꯤꯅꯨ ꯂꯦꯝꯕꯤ ꯏꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯅꯪ ꯗꯥꯃꯥꯂꯦꯝ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ ꯁꯤ ꯗꯥꯃꯥꯂꯦꯝ ꯂꯥꯛꯏꯁꯦ ꯅꯪ ꯀꯧꯔꯔꯣꯏꯗ꯭ꯔꯕ ꯑꯉꯥꯎꯕꯤꯒ ꯃꯥꯟꯅꯔꯦ ꯅꯨꯄꯤꯗꯨ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯂꯥꯛꯇꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯂꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯔꯅꯨ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯕꯅꯅꯤ ꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯌꯥꯎꯁꯪꯗ ꯊꯣꯛꯂꯛꯀꯅꯤ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯑꯩꯉꯣꯟꯗ ꯏꯁꯧ ꯇꯧꯔꯝꯕꯗꯣ ꯑꯩ ꯀꯔꯝꯅ ꯃꯥꯏ ꯋꯥꯈꯜꯁꯦ ꯀꯥꯎꯗꯣꯏꯅꯣ ꯑꯩ ꯀꯥꯎꯕ ꯉꯝꯃꯨ ꯑꯩ ꯀꯔꯝꯅ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯈꯪꯉꯤ ꯑꯩ ꯌꯥꯝ ꯋꯥꯏ ꯄꯤꯕ ꯑꯩ ꯌꯥꯝ ꯋꯥꯏ ꯗꯦꯅꯦꯜꯁꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯑꯣꯁꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯊꯦꯡꯖꯤꯜꯂꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯦ ꯐꯖꯔꯔꯣꯏ ꯑꯩ ꯆꯠꯅꯤꯡꯗꯦ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅꯤꯅ ꯅꯝꯗꯨꯅ ꯇꯧꯔꯒ ꯃꯥꯂꯦꯝꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯀꯧꯕ ꯃꯥꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄꯅꯅꯤ ꯅꯤꯅꯤ ꯀꯧꯕ ꯃꯥꯕꯨ ꯂꯥꯟꯁꯤꯟꯈꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯃꯥꯂꯦꯝꯉꯥꯟꯕꯗ ꯂꯦꯝꯕꯤꯅ ꯊꯝꯂꯝꯕ ꯅꯣꯠꯁ ꯑꯗꯨ ꯄꯤꯔꯝꯃꯤ ꯀꯩꯅꯣ ꯁꯤꯅ ꯄꯥꯔꯒ ꯌꯦꯡꯉꯨ ꯆꯦꯗꯨ ꯄꯤꯔꯝꯂꯒ ꯄ꯭ꯔꯤꯌꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯄꯤꯔꯝꯂꯤꯕ ꯆꯦꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯂꯒ ꯄꯥꯕ ꯍꯧꯔꯛꯏ ꯏꯔꯝꯂꯤꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯥꯂꯦꯝ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ ꯊꯥꯂꯦꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯪꯗꯅ ꯅꯤꯡꯉꯝꯗꯕꯗꯤ ꯄꯣꯛꯏ ꯑꯗꯣ ꯊꯥꯂꯦꯝ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯩꯃꯟ ꯆꯦꯜꯂꯕꯤ ꯂꯩꯔꯥꯡ ꯑꯃꯅ ꯊꯥꯂꯦꯝꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯕ ꯑꯩ ꯁꯦꯡꯅ ꯄꯥꯝꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥꯂꯦꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕꯗꯣ ꯑꯩꯅ ꯈꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯑꯩꯒꯤ ꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯪꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯠꯄꯤꯔꯛꯎ ꯃꯗꯨꯅ ꯊꯥꯂꯦꯝꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯆꯍꯤ ꯑꯣꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯆꯩꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯀꯣꯛꯄ ꯑꯣꯏ
ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯦꯡꯅ ꯏꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯂꯤꯝꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝ ꯎꯅꯤꯡꯂꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯎꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯆꯦꯃꯥꯏꯗꯨꯗ ꯄꯤꯅ ꯇꯥꯁꯟꯈꯤꯕꯒꯤ ꯃꯌꯦꯛꯁꯤꯡꯗꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯏ, ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯨꯛꯂꯒ ꯂꯩꯕ ꯄꯤꯁꯨꯝꯗꯣ ꯁꯨꯛꯄ ꯍꯜꯂꯨ, ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯣ, ꯄꯤꯁꯨꯝ ꯁꯨꯛꯄ ꯐꯔꯣ, ꯅꯪꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯂꯦꯝꯕꯤ꯫ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯨ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯅꯥꯛꯇꯒꯤ ꯂꯥꯞꯀꯤꯔꯝꯂꯦ ꯈꯪꯂꯛꯄꯗ ꯆꯦꯗꯨ ꯌꯦꯡꯂꯒ ꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯦ꯫ ꯃꯁꯤꯔ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣ, ꯃꯁꯤꯔ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ꯫ ꯃꯩꯆꯥꯛ ꯏꯁꯤꯡ ꯂꯤꯁꯤꯡ ꯍꯥꯞꯂꯝꯂꯒ ꯅꯪꯅ ꯇꯨꯃꯤꯟ ꯆꯠꯈꯤꯕ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯦꯝꯕꯤ, ꯗꯗꯥꯁꯤ ꯌꯥꯝ ꯋꯥꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯁꯨ ꯃꯁꯥꯅ ꯁꯨꯁꯥꯏꯠ ꯅꯣꯠ ꯏꯔꯒ ꯊꯝꯂꯝꯕꯅ ꯀꯥ ꯍꯦꯟꯅ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯑꯣꯏꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯄꯤꯔꯝꯗꯕꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯅ ꯃꯆꯦꯍꯣꯏꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯕꯅ ꯍꯥꯏꯗꯣꯛꯂꯝꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯝꯂꯕꯗꯤ ꯈꯪꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯋꯥ ꯋꯥ ꯂꯥꯎꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯄꯤꯔꯝꯃꯤ ꯃꯆꯦꯒꯤꯁꯨ ꯅꯣꯠ ꯑꯃ, ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯨꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯦꯟꯖꯤꯜꯂꯅꯤ ꯈꯪꯕꯅ ꯃꯥ ꯀꯩꯁꯨ ꯀꯥꯡꯊꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯨꯈꯤꯗꯨ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯁꯅꯥꯗꯨ ꯇꯞꯅ ꯃꯥꯔꯒ ꯊꯣꯔꯛꯂꯒ ꯃꯃꯥꯇꯣꯟꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯆꯥꯛ ꯊꯤꯍꯧꯔꯤ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯈꯔ꯫ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ, ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯋꯥꯈꯜ ꯁꯣꯟꯊꯕ ꯅꯠꯇꯅ ꯍꯛꯆꯥꯡꯁꯨ ꯂꯣꯏꯅ ꯁꯣꯜꯂꯛꯀꯅꯤ ꯏꯃꯥꯇꯣꯟ꯫ ꯂꯦꯝꯕꯤ ꯂꯩꯇꯕꯁꯦ ꯏꯃꯥ ꯌꯥꯝ ꯋꯥꯏꯅꯦꯍꯦ꯫ ꯏꯍꯥꯡ ꯍꯥꯡꯕ ꯑꯣꯏꯅꯤꯡꯉꯦ, ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯃꯥꯅ ꯀꯦꯖꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕꯗꯣ, ꯌꯨꯝꯁꯦ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯨꯈꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯨꯈꯤꯗꯨ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ, ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯝꯃꯅꯤ ꯅꯪꯒꯤ ꯑꯣꯄꯔꯦꯁꯟꯗꯨ꯫ ꯅꯪ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯃꯤꯠ ꯎꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯤꯗ, ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯃꯤꯠ ꯎꯔꯒ꯫ ꯀꯔꯤꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯣ? ꯏꯆꯥ ꯃꯤꯠ ꯎꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯅꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯨꯅꯦ ꯅꯪꯕꯨ ꯃꯤꯠ ꯎꯍꯟꯕ, ꯑꯗꯨꯅꯅꯤ ꯅꯪ ꯃꯥꯒꯤ ꯅꯤꯡꯖꯔꯝꯕꯗꯨꯃꯗꯤ ꯊꯨꯡꯍꯜꯂꯨ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤꯅꯦ ꯅꯄꯥꯕꯨꯡꯁꯨ ꯃꯊ꯭ꯋꯥꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯨꯈꯤꯅ ꯌꯥꯏꯁꯅꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫